ꯂꯤꯁꯤꯡ ꯑꯃꯒ ꯆꯅꯤꯄꯥꯟ ꯃꯔꯤꯐꯨꯇꯔꯥ ꯃꯥꯊꯣꯏ ꯏꯪꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ ꯀꯨꯟꯃꯥꯊꯣꯏꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨ ꯁꯦꯛꯃꯥꯏꯗ ꯊꯨꯡꯂꯦ꯫ ꯃꯈꯣꯏꯕꯨ ꯑꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯒ꯭ꯔꯦꯃꯨꯠ ꯁꯦꯛꯃꯥꯏ ꯇꯥꯅ ꯆꯠꯂꯤ꯫ ꯁꯦꯛꯃꯥꯏꯗ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟ, ꯃꯤꯁꯇꯔ ꯁ꯭ꯀꯤꯟ, ꯃꯤꯁꯇꯔ ꯀꯥꯁꯤꯟꯁ ꯑꯃꯁꯨꯡ ꯃꯤꯁꯇꯔ ꯒ꯭ꯔꯦꯃꯨꯠ ꯃꯈꯣꯏ ꯃꯔꯤꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯃꯇꯧ ꯀꯔꯝꯅ ꯐꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯗꯔꯕꯥꯔꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯕ ꯍꯥꯏꯅ ꯂꯦꯞꯅꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯀ꯭ꯋꯤꯟꯇꯟꯅ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯕ ꯃꯤꯁꯇꯔ ꯒꯥꯔꯗꯟꯗ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯂꯤꯁꯤꯡ ꯑꯃꯒ ꯆꯅꯤꯄꯥꯟ ꯃꯔꯤꯐꯨꯇꯔꯥ ꯃꯥꯊꯣꯏ ꯏꯪꯒꯤ ꯃꯥꯔꯆꯀꯤ ꯇꯥꯡ ꯀꯨꯟꯅꯤꯊꯣꯏꯅꯤ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕ ꯀꯥꯟꯗ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯖꯦ.ꯗꯕꯜꯌꯨ ꯀ꯭ꯋꯤꯟꯇꯟ, ꯀꯔꯅꯦꯜ ꯁ꯭ꯀꯤꯟ, ꯃꯦꯖꯔ ꯇꯤ ꯋꯥꯏꯂꯣ, ꯀꯦꯞꯇꯦꯟ ꯕꯨꯆꯔ, ꯆꯥꯇꯔꯇꯟ, ꯒꯥꯔꯗꯟ, ꯂꯦꯐꯇꯅꯦꯟꯠ ꯕ꯭ꯔꯦꯀꯟꯕꯦꯔꯤ, ꯁꯤꯝꯞꯁꯟ, ꯀꯥꯁꯤꯟꯁ, ꯀꯦꯞꯇꯦꯟ ꯎꯗꯁ, ꯒꯨꯔꯈꯥ ꯁꯤꯐꯥꯏ ꯆꯥꯃꯔꯤꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯦ꯫ ꯃꯈꯣꯏꯅ ꯂꯥꯌꯦꯡꯅꯕ ꯗꯣꯛꯇꯔ ꯀꯔꯅꯦꯜ ꯁꯤꯕꯥꯔꯥꯝ ꯕꯔꯥ ꯑꯃꯁꯨꯡ ꯂꯝꯕꯤ ꯊꯣꯡ ꯌꯦꯡꯅꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯕꯥꯂꯤ ꯅꯥꯔꯥꯌꯟ ꯕꯔꯥ ꯂꯣꯏꯅꯔꯛꯈꯤ꯫ ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯊꯨꯡꯂꯕꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗꯒꯤ ꯇꯣꯞ 16ꯔꯛ ꯀꯥꯞꯇꯨꯅ ꯆꯤꯐ ꯀꯃꯤꯁꯅꯔꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯆꯩꯊꯥꯔꯣꯜ ꯀꯨꯝꯕꯥꯕꯗ ꯇꯣꯞ 16ꯔꯛ ꯀꯥꯞꯄꯦ ꯍꯥꯏꯅ ꯏꯔꯤ꯫ ꯀꯃꯦꯁꯣꯟ ꯁꯥꯍꯦꯕꯅꯤ ꯍꯥꯏꯕ ꯈꯪꯅꯕ ꯂꯝꯊꯣꯡ ꯈꯨꯗꯤꯡ ꯂꯐꯨ ꯆꯨ ꯊꯥꯎꯃꯩ ꯊꯥꯟꯗꯨꯅ ꯃꯪꯒꯣꯜ ꯇꯧꯋꯦ꯫ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯗ ꯗꯔꯕꯥꯔ ꯇꯧꯒꯅꯤ, ꯃꯍꯥꯔꯥꯖꯁꯨ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀ ꯂꯣꯏꯅꯅ ꯗꯔꯕꯥꯔ ꯌꯥꯎꯕꯤꯒꯗꯕꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯂꯝꯃꯤ꯫ ꯗꯔꯕꯥꯔ ꯑꯁꯤꯕꯨ ꯃꯍꯥꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ, ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯗꯔꯕꯥꯔꯒꯤ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯌꯥꯝꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯁꯤꯐꯥꯏ ꯌꯥꯝꯅ ꯂꯣꯏꯅꯔꯛꯄ, ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯗꯔꯕꯥꯔ ꯇꯧꯕ ꯇꯥꯕ, ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯗꯔꯕꯥꯔ ꯇꯧꯕ ꯇꯥꯕ, ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯍꯣꯜꯗ ꯅꯠꯇꯅ ꯔꯦꯁꯤꯗꯦꯟꯁꯤꯗ ꯗꯔꯕꯥꯔ ꯇꯧꯒꯗꯕ, ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯆꯤꯡꯅꯕ, ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯏꯝꯐꯥꯜꯗ ꯊꯨꯡꯂꯕꯒ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯒꯗꯧꯔꯤꯕ ꯗꯔꯕꯥꯔ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯒꯕꯔꯅꯔ ꯖꯦꯅꯔꯦꯜꯒꯤ ꯍꯨꯀꯨꯝ ꯂꯥꯎꯊꯣꯛꯄꯅꯤ꯫ ꯃꯗꯨꯗꯤ ꯀꯨꯂꯆꯟꯗ꯭ꯔ ꯁꯤꯡꯅ ꯅꯤꯡꯊꯧ ꯑꯣꯏꯕ, ꯑꯗꯨꯒ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯁꯤꯡꯕꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯀꯨꯂꯆꯟꯗ꯭ꯔꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯃꯁꯨꯡ ꯀꯔꯤꯒꯤꯗꯃꯛꯇ ꯌꯨꯕꯔꯥꯖ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯛꯏ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯄꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯝꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝ ꯍꯟꯖꯤꯟꯍꯟꯅꯤꯡꯂꯝꯗꯦ꯫ ꯍꯟꯖꯤꯟꯍꯜꯂꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯁꯥꯟꯇꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯪꯒꯣꯜ ꯑꯣꯏꯔꯣꯏ, ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯐꯥꯎꯕꯗ ꯂꯩꯄꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯌꯨꯕꯔꯥꯖ ꯀꯨꯂꯆꯟꯗ꯭ꯔ ꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯂꯧꯒꯅꯤ꯫ ꯃꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯦꯞꯈꯤ꯫ ꯑꯃꯔꯣꯝꯗꯅ 1943 ꯏꯪꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯂꯥꯜꯍꯧ ꯑꯗꯨ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯨꯃꯤꯟꯅ ꯈꯥꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯝꯗꯦ, ꯑꯃꯁꯨꯡ ꯂꯥꯜꯍꯧ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕꯗꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯉꯥꯏꯐꯗꯕꯅꯤ ꯍꯥꯏꯗꯨꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯄꯨ ꯐꯥꯅꯕ ꯍꯨꯀꯨꯝ ꯇꯧꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕ ꯁꯥꯔ ꯖꯦꯝꯁ ꯖꯣꯟꯁꯇꯣꯟꯒꯤ ꯃꯣꯠꯇꯗꯤ ꯁꯨꯔꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯄꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯍꯟꯖꯤꯜꯍꯜꯂꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯕꯨ ꯏꯀꯥꯏꯕ ꯄꯤꯕꯒꯤꯗꯃꯛꯇ ꯅꯤꯡꯊꯧ ꯈꯨꯕꯝ ꯅꯝꯗꯨꯅ ꯃꯨꯜꯍꯧꯕ ꯑꯗꯨꯕꯨ ꯗꯟꯗꯤ ꯄꯤꯔꯝꯒꯗꯕꯅꯤ꯫ ꯁꯦꯅꯥꯄꯇꯤꯕꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯂꯝꯒꯗꯕꯅꯤ꯫ ꯂꯧꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯊꯦꯟꯈꯤꯕ ꯑꯁꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯍꯨꯀꯨꯝ ꯇꯧꯔꯨꯕ ꯑꯗꯨꯅ ꯑꯣꯏꯒꯗ꯭ꯔꯥ, ꯅꯠꯇ꯭ꯔꯒ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔꯅ ꯍꯨꯀꯨꯝ ꯑꯗꯨ ꯏꯜꯂꯨꯕꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯌꯥꯝꯅ ꯂꯨꯅ ꯊꯣꯛꯏ꯫ ꯃꯍꯥꯔꯥꯖ ꯁꯨꯔꯆꯟꯗ꯭ꯔꯅ ꯀꯜꯀꯇꯥꯗ ꯒꯕꯔꯅꯔ ꯖꯦꯅꯔꯦꯜꯗ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯆꯤꯡꯕ ꯃꯆꯤꯟ ꯃꯅꯥꯎꯅ ꯃꯍꯥꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯍꯥꯁꯟꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯕ ꯋꯥꯀꯠꯂꯨꯕꯗꯒꯤ ꯑꯁꯥꯝꯒꯤ ꯆꯤꯐ ꯀꯃꯤꯁꯅꯔ ꯃꯤꯁꯇꯔ ꯖꯦ.ꯗꯕꯜꯌꯨ ꯀ꯭ꯋꯤꯟꯇꯟ ꯒꯕꯔꯅꯔ ꯖꯦꯅꯔꯦꯜꯒꯤ ꯌꯥꯊꯪ ꯄꯨꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄꯅꯤ꯫ ꯂꯦꯐꯇꯅꯦꯟꯠ ꯄꯤ.ꯑꯥꯔ. ꯒꯥꯔꯗꯟ ꯆꯤꯐ ꯀꯃꯤꯁꯅꯔꯒꯤ ꯂꯝꯌꯥꯟꯕ ꯑꯣꯏꯅ ꯃꯥꯔꯆꯀꯤ ꯇꯥꯔꯤꯛ 15ꯗ ꯏꯝꯐꯥꯜꯗ ꯊꯨꯡꯂꯦ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯒ꯭ꯔꯦꯃꯨꯠ ꯁꯥꯍꯦꯕꯀ
अरोनबा वारी सानबदा सरकारना पाइखतकदौरिबा थबक मता से मरम कया मरुम लेबा मरमना पॉलिटिकल एजेंट मिस्टर ग्रेमुत साहेबना गार्डन साहेबता यानिंगदबा फोंदोक्लमे सेनापतिना मणिपुर की मनुंगदा ख्वाइदगी मपांगन कनबा ख्वाइदगी मीना याबा मिसकने सेनापतिबो लेपाक असिदगी पुथोखिबा तारबदि खुदोंथिबा खरा थोकनी हाइना ग्रेमुतना इंगित तौरमी सेनापतिबो मपानदा थादोकपा तारबदि लेपाक असि पुबीनबा मी अमत्ता लैरोय थंगाल नतना अतै मंत्री सिंहदे मतिक चादे अमसुंग प्रजा सिंह सुलाक पंगमदे थंगाल जनरल दे सही मरीफू सुरबनीना मतम कुइना थबक तौ थबंगम लरोय हौखिबा लालहोदो पकासनाना सेनापति तिकेंद्रजित पु नमदुना थोखनखिबने सेनापतिना तांथोकनिंगलिबदि हान ओइरंबा महाराज अदुबु नत्ते पकासनाबुने हानगी महाराज अदुदि कीदुना कोनुंगदगी रेजिडेंसी द सेनख्रे अदुगा कीबदगी सिंहासन थादोकलमलगा थबक मखा चथखे सेनापतिना तांथोकनिंगलंबदि पकासनादने अतै कनाबु अमत्ता नत्ते मरम असिदगी मिस्टर ग्रेमुतना खल्ली मदुदि लालहोबदा यावरुबा महाक्की मथौदांग अदुगिदमक्ता मंगोंदा थौजाल हेबा लमचत चटपीगदबने मिस्टर ग्रेमुतना हायरम्मे मदुदि सेनापतिबु हिंगना फाबा ngamloi mahakna thawaibu mamal tangna yongane amasung sarkarna mahaki asiba masa oina phangane masi Mr. Grimwood ki wahimakni haina Mr. Garden na irame namit yungba matam yaurakle Maharaj Kulasandra Manaw Ibongo Singh amasung Thangal General na chingba angam mathau punamak residency da lengakle Tikendrajit sho sagol tongduna manai masal kharana thogal tawduna residency tana lenglakle chief commissioner lakpagi thabak sindok sinjin tawruraga adugi mathakta ngarangi numitta ekadasi gi birthday kalubana Yuvaraj ki sana hakchang yamna choktharame darbar sem saba loidri haiduna santrina Tikendrajit pu residency manungda changhalamde matam asida दरबार लाउथोकदबा भारत सरकार की हुकुम अदु संगमनबना अंग्रेजी दगी मैतै लौंदा हंदोकपा अदु लोइद्रे अंग्रेज की केरानी रसिकलान कुंदु ने केरानी अमने अदुगा ब्रह्मीज इंटरप्रेटर अहुम मसिना वारोल अदु अंग्रेजी दगी मैतै लौंदा हंदोकलमे मखोइबो हानना वारोल अदुगी वहै अमा फावबा कनागुम्बा मत्ता हाइदोकलोय हाइनो वासकलमे केरानी खुदिंगमक संत्री अमममना संगलमे matam masukui basi residency changbada thinglaktraga ngasi thingliba sida Yuvaraj ki sana pukning da waraurame numit chapchana yungmada nungsa marakta changpham pidana asum ngaiduna leiba yaba misak Tikendrajit oiramde aduna Tikendrajit na residency manungda leiriba lanmi pumnamak chana thaknaba matam asida chaba thakpagi karigumba thaurang amatta itau tawdana magi haunabi posak setuna नोंमै पाइदुना हुकुम गाइदुना लेप्तुना लैबगी मवोंग अदु सगोल थक्तगी उरम्मे दरबार तौगनी हाइना तौरमलेबा मतौ अदु उबदा Tikendrajit सिंहना माबु फागदबगी थौरांग ओइरमाले हाइना मपुकनिंगदा यामना चिंगनरमे अदुबो अवोइबा मतंग खंगलउ हाइदुना Tikendrajitna मनाई असानबदा सु सरदारबो कोयेंग येंगहलमे मनाई सरदारना रेजिडेंसी का कोइबदा लानमी मपई पैदुना लैरे हाइना Yuvaraj ta hangatlei दरबार अदुदा Tikendrajit पु फानबा थौरांगदि असुमना सिलमे दरबार तौगदबा का अदुगी निंगथौ मचा सिंगना चंगकदबा थोंजाव अदु नतना अतै थोंजाव पुमनमक सोलोन सिलमे अमसुंग थंगनबा का सिंग अदु सिपाही सिंगना संगलमे रेजिडेंसी या कोइबा अमसुंग बेरेंदा पुनमक सो सिपाही सिंगना संगलमे Tikendrajit पु दरबारदगी नांथोखिदनबा अदुमक्की थौरांगने थौरांग असि उबदा मिस्टर ग्रेमुत थवाई यामना नुंगाइरमदे मरमदि Yuvaraj का महक्का यामना चानरमे मिस्टर ग्रेमुत की मेम साहेबना मणिपुरदगी चेनख्रबा मतुंगदा इबा My 3 Years in Manipur and Escape from Recent Mutiny कौबा लाइरिकता तौरिबा थौरांग अदु उरगा महक्ना असुमना पेंदबा फोंदोक्लमे Whether such a course of action was honorable or not. Yuvaraj Phanabagi Thorang Matawasi Panduna Sa Charter Temple na
British Parliament ta haiki Senapati bu darbar da phage haina ninglambara ninglamba thoklabadi madu lamdabra ehak nungaite madugi paukhumdi hoi haina pibatai mahakna haikiba adumakti asini was it intended to arrest the Senapati in the darbar, and if so, was such intention wrong? I'm sorry to be compelled to answer them in the affirmative. Matamdugi maming chatlaba review and reviews koba thagi chepong aduda Yuvaraj bu phanaba sinkiba thaurang adubu de facto ruler bu phajabu wathanba piningai oidaba thawongni haina asumna irami. The plan which severed what some disagreeably of trickery against the de facto ruler whose hospitality we were enjoying. Asigumba matam asida hakchangna sokthabane residency da changhandaduna mapanda kuina ngaibagi ikaibane amasung phagadawribra haibagi chingnabane makha kausilakpa ngaiba tawdana Yuvaraj sangai tana halakle Maharaj Kulasandradi residency da lehori Tikendrajit yaudravadi darbar da British government ki hukum thokpa kanade haiduna Chief Commissioner Saheb adu Maharaj ka phawba unakhide marol pumnamak Manipur ki political agent Mr. Gremut Saheb ka phawdoknarame aduga tang kulhumdoi ningthokaba numit ki ayuk pung 9 tabada darbar yaithokre yaithokriba darbar numit adusu Yuvaraj Tikendrajit hakchang kanna ngamdre aduna darbar yawba ngamlaroi haiduna konungdagi paw lakle tasengmani Yuvaraj Tikendrajit sana hakchang yamna nungairamde konungda Yuvaraj unaramba adudagi residency da halaklaga Mr. Gremutna Mrs. Gremutta tamle madudi Yuvaraj nare wafam asida thoina chingnaningai leite maramde matam maduda Yuvaraj laiho kanna horame aduna darbar adu numit adugi numit yungba matung pung ama tabada amukkasu yaithokle Yuvaraj Tikendrajitna darbar yaithokna darbar mayaudrabada darbar hanna yaithokpa kanadre khanduna Mr. Simpson galoinana konungda nungthil pung mari tabada Mr. Gremut pu Yuvaraj unaba tharame Mr. Gremutna Maharaj Kulasandrada British Sarkar ki hukum phongna khanghalle amasung Tikendrajit pu masamakna changjarakadabani hairame matam madudasu Yuvaraj Tikendrajit hakchang kanna ngamdri Yuvaraj ki laiho kanna hoba tasengbani haina political agent Gremutna haike Maharaj na wafam asida yamna luna amasung singna paukhum pirame masigi maramda lepaki angam mathausinga darbar tawraga wa tanaraga khanghalake wafam asi numidang wairamda Maharaj na pau thakre political agent Mr. Gremut Sahebna changjau haiba adu Tikendrajit singna yadre amasung Maharaj Kulasandrana Tikendrajit po phaba ngamloi mathangda Assam ki Chief Commissioner Mr. J.W. Quinton Colonel Skin amasung Manipur ki political agent Mr. Gremut ahumna Tikendrajit po namduna phanabagi maramda lona wa tanare Mr. Gremut Sahebna Tikendrajit po namduna phaba haiba wafam masigi matangda khara yetki Tikendrajit pu hingna namduna phabadi oithokte haiki Chief Commissioner Sahebna Gremut ki mawa thoina laukhire mahakna tawge ningliba thabak adu pangthokke haina chap yungna ningki tangkun mari gi nongalamdaida yum koisinduna Tikendrajit pu namduna phabada takhi tangkun mari ge yukta Chief Commissioner tumu chatkani kuli chama piu haramba tokthokuna Maharashtra Kohima chatkani kuli chamri piu hairame Maharaj na sinba matungina tangkul humdoi ahing pung 10 rom tabada residency manakta kuli chamri rom thungduna lerame tangkul humdoi numidang pung 9 tabada Chief Commissioner na ras yengani haiduna Maharaj na ras yaugdoriba miyoi singadu residency da tharame Chief Commissioner ras yenglaroi haiduna mayamadu hanakhi manungdadi
Tikendrajitpu tumlingaida ahingda namduna phage haina thoranglamme. Mapan thongdana Kohima chalagani ras yengkhini haiduna mayamdu utchairame. Tangkul humdoi ahingda chaba thakpa loiraga Colonel Skinna British officer punamakpu residency da wa tananaba kausilame. Tangkun mari ahing nongyaida kanagum amatta khangandana Yuvaraj Tikendrajit ki yum question gadabane amasung Tikendrajitpu namduna phagadabane haibase British officer singna ahing aduda khangki. Lieutenant Simpson na lan sangadoriba mafam adugi plan ama semlamme. Semliba plan adu tilliba British officer aduda yenghalame. Colonel Skinna Yuvaraj ki sangaida changadoriba lanjang mawang adu mayam aduda sugaina taklame. Lieutenant Brackenberry bo Nifu Marisuba Gurkha gi Sifai Kuntra Puduna Nongalamdaida Awanglomdagi Ihan Hana Changmu Hairame. Masi Awanglomda Tikendrajit Chenthokhidanabagi Thorangni. Lieutenant Brackenberry na Chatkiba Khara Leiraga Captain Butcher na Nifu Nithoi Suba Gurkha Sifai Humbudra Pudana Nongchup Thangba Thanga Patlan Gadabani Hairame. Lieutenant Lugard po Nifu Nithoi Suba Gurkha Rifles ki Sifai Kun amasung Nifu Mari Suba Gurkha Rifles ki Sifai Kun punna Nifu puduna Captain Butcher gi mateng panggadabani hairame. Lieutenant Chatterton bu Sifai Yankai puduna Nongchup Thong Pananaba Yathang Sinarame. Handak Yuvaraj phabada sizinnagadoriba lanmi sing asi Snider rifle paiba Nifu Nithoi Suba amasung Nifu Mari Suba Gurkha Rifles ki Sifai ngaktani. Chief Commissioner gi hukum pangthoknaba Colonel Skin gi makhada leiba lanmi masing asi Nifu Nithoi Suba Gurkha Rifles ki lanmi chani ga ahom Nifu humdoi Suba Gurkha Rifles ki lanmi chamaga mari amasung Nifu Mari Suba Gurkha Rifles ki lanmi chamaga ama punna lanmi chaunga ga supna nipan ne. Lanmi sing asigi manungda Nifu humdoi Suba Gurkha Rifles ki Bharat macha officer ama amasung Sipai Yankai mangadi lang thabandagi laurame. Nifu Nithoi Suba Gurkha Rifles ki Sifai Tara amasung Nifu Mari Suba Gurkha Rifles ki Sifai Tara de mal changalwainana sekmaida lehore. Aduga Nifu humdoi Suba Gurkha Rifles ki Sifai Tara mathoi de Kasar gi lambi da bondi ama thina ba thakre. Aduga Tikendrajit phabagi matang asidadi Colonel Skin gi makhada leiba Sifai sing Chamri Nifu da ngai hore. Nifu Nithoi Suba amasung Nifu Mari Suba Gurkha Rifles ki Sifai sing de Snider rifle pairame. Aduga Nifu humdoi Suba Gurkha ki Sifai amasung residency ngagliba Sifai sing de chumnagi nongmai pairame. Chief Commissioner ga Kohimadagi loinarakpa Gurkha Sifai sing adu residency gi compound gi awangda Kangjaibunga tainaba mafam aduda camp saduna leirame. Political agent pu sangliba Sifai sing adudi residency compound manung aduda adum leirame. Singnadaba yadaba matang lakladuna Tikendrajit na makhutmakna thabak khudingmak silame. Aduga lanmi pumnamak konungda kaukhatuna pairame. Maitai lanmi tara kun tumin na konungda changba saheb singna urame. Sandhya ya changbada konung manungda pairamba maitai lanmi gi masing Chaurakna lising mangadagi taruk phawagi manungda oigani. Yuvaraj ki sangaida maitai lanmi chamri chaunga lerame. British na mabu phanabu honarakpada sizinnarakpa force pumnamak konung manungda leiriba maitai lanmi sing adu sizinaduna thingnaba honarame. Landa Tikendrajit amasung mahakki lanmi singna soidana mai pakani haina khalame. Maramdi maitai gi top achauba mari leirame. Kusukulai masing langamdana pairame. Residency da leiriba lanmi sing adugidi top su leiramde. Aduga kusukulai su marang kairamde. Matam maduda maitai gidi Enfield rifle lising amarom smooth bore gun lising ani ahumlom aduga matchlock yamna leirame. Matam masida maitai lanmi singi Snider leitri. British Sarkarna Manipur Maharashtra Snider rifle piraklegani de hairaga tharaktribani. Tangkun Mari Sagol Senumit Kino Ngalamdaidane Colonel Skinna Tikendrajit Pharunaba Taurang Taure. Mahakna Sifai sing adu da hukum pirame. Makhoina nongmai kapaktriba makhai kapayade. Makhoi mathau haibabu Tikendrajit pu pharaga residency da purakpa sitane.
Nongalamdai pung mari ga minit nifung manga taba matamda Lieutenant Brackenbury Sifai kuntra puduna chatkre. Minit tara manga rom leiraga Captain Butcher Sifai humbudra puduna chatkre. Ngahak leiraga Lieutenant Lugard na Sifai nifu puduna Butcher gi mateng pangba chatkre. British Lanmi Singh na Nongchup Sanathong Lan Kivasi Sanathong Puriba Santri Singh aduna uhodre. Nongchup Sanathong Lan duna Chan Kivasi Lieutenant Brackenbury amasung mahaki Sifai Singh ne. Captain Butcher amasung magi Sifai Singh de Kairak thaduna leipal karame. Lan hore nongmai kapnare. Nahawariba Captain Brackenbury ayuk ngantada nongmai guli na pale. Guli na panduna makhong ani amasung mapambom ani edu teklame. Masaduda asokapan yam na yaurame. Mahaki Sobedar Himsan amasung Havildar amasu nongmai na panduna sire. Atay mahaki Sifai kuntra romna kem tamna hanakre. Captain Butcher gi kangbu adudi Tikendrajit pharakpa ngamdrabasu lan mai pakhi haina lawba yai. Asum takselakpana ayuk ngantaaduda maitai amana pukhri da ising sokpa thengnare. Chien gi hek tawbada nipa adu nongmaina kapthure. British ki lanmina Tikendrajit ki sangai tamna nongmai kapselle. Maitai lanmina su British lanmi tamna nongmai kaple. Matam asida Lieutenant Lugard ti Sifai nifu ga loinana Captain Butcher ki mateng pangbo hosilakhe. Party ani asina Yuvaraj ki sangai tamna prap hosilakpada maitai ga thengnare sangin na thinare. Sangin na thinduna maitai lanmi yamna sire. British lanmi na ngamladuna Tikendrajit na seva chatliba Vrindavan Chandra gi mandir amasung Yuvaraj ki sangai changle. Toigo masung Tikendrajit te leiramdre. Chief Commissioner gi landa sahib ki tengol na tampak yum lawkhre. Konung changadabagi paunam iren tan na Sifai khara lakpa Tikendrajit na tare. Leipan na wangbada kakhalaga leptuna Sifai na pakhaduna changselakpa aduda nongmai yamna kaple. Yuvaraj leppadagi lengde leipandagi lengthade. Sahib ki Sifai khara si konung changmangam khide. Awang lomda nongmai kapna khibadi takhe adubu Lieutenant Brackenbury gi kangbu adu hojik phawba thengnadri. Captain Butcher na asok pami mandir mathakta Sifai khara kakhat anduna konung tamna nongmai kapsilame. Yuvaraj ki khol adu lausille Sifai chamarom na koire Lieutenant Chatterton su nongchup thangba thong adu panarame. Sanathong puramba maitai lanmi sing adu khara na phaduna purame aduga khara mana nongmai na kapthurame. Lieutenant Chatterton thongjaw adu thudeklaga Colonel Skin gaunakhi. Nongale Tikendrajit ki khol da Captain Butcher amasung Captain Lugard leirame. Konung manungdagi maitai lanmi yamna turen lomda hotokna khiba makhoina ukhi. Makhoi sing adu chen khrabani khanduna thoina thausarude. Adubu maitai lanmi sing adudi chen badi nalamre. Nongpok thangbada leiba jungle aduda haijilaga British lanmi na leiriba maikai adomna nongmai kapsilakle. British ki lanmi na su maitai tamna nongmai kaple. Yuvaraj na top achawa mari puthoktuna Yuvaraj ki sangai amasung mandir onduna British ki lanmi tamna kapsille. Yumna di yamna khanjinbanina top kapliba mafam adu British lanmi singna khangba ngamlamde. Colonel Skin Sifai yankai puduna mandir tana lakle. Mr. Grimwood suloina re Lieutenant Lugard na lambi chinglame. Colonel Skin mandir mathakta kakhalame aduga phibam adu munna yenglame. Nongpok lomdagi nongmai itat tattana kapakhe Lieutenant Simpson bu Sifai yankai puhanduna nongpok ki janganda thoptuna nongmai kapliba maitai lanmi sing adu takthokna ba tharame. Nongmai masak yengnarubada wat na thoklame. Maram asidagi Lieutenant Simpson bu thabak maga chatharuranu haina kaure. Colonel Skin adu residency na halaklaga Chief Commissioner ga makha chathanaba mawongda tanage haina khalame. Lieutenant Simpson Mr. Grimwood amasung Lieutenant Lugard Sifai kharaga loinaduna camp tana halakle. Ayuki pung tara tasinkhre. British na ikang kangaudana hingsa gi sajat chatuna landarakpa sida Manipuri praja singna yamna saurame. Amasung madugi laman khumnabagi damakta British residency da landaba takhe. Numit yunglakadore Tikendrajit ki lalong hongle ngasai mekhai ngakthoknaba honarame hojikti laksinaba honarakle. Chief Commissioner ga Colonel Skin ga residency da lo na watanare matam asida
residency da nongmai kanna kapsilakle residency da landarakpa mi chamri chamngarom oigani amasung makhoi ase wangkhairakpana luchinglei taurakliba phibam madu makhoi ani da yamna ngakna thoklamme maramde maitai lanmi singna matau adumna landarakani haibase makhoina sukha thajaramde Tikendrajit na yum amasung mandira thadokhange haibagi damakta British lanmi sing adu residency da pusinki haiduna residency da nongmai kapsilakhibane Colonel Skin gi yathang lauduna British lanmi na maitai lanmi rom da nongmai kapsilame maitai na residency tamlaklabada Colonel Skin na Captain Butcher bo mandir amasung Yuvaraj ki sangai thadoktuna magi leijaba lanmi puduna residency da halau haina yathang pirame maitai lanmi na hajilakpa ngamdanaba Yuvaraj ki sangai dagi British lanmi na nongmai kapthorei Sifai kharana Lieutenant Brackenberry bu koithi thirei makhoina sum thirakpada Lieutenant Brackenberry de Imphal turen gi nongchup thangba torbanda nongmaina panduna tuduna leramba thingnarure thiruba misakti Nayak Singyalama Sifai Jaimani Thapa amasung Havildar Dhupchanne Nayak Singyalama na Pathwai Kubakta haptuna makhwangda thori thuraga turendagi Lieutenant Brackenberry bu chingkhalle maitai lanmi na ukhrabadi hinglaroi khanduna mangak amuk haigat amuk non tha tauduna achum singlakpana mandir yorakle mafam madudagi Jaimani Thapana kallaba lalak aduda Lieutenant Brackenberry bu mareng banda thongatuna resident tana purakhi Lieutenant Brackenberry gi masagi mafam mangada gulina palame Captain Butcher gi mateng pangnaba honabada kuda nongmai gulina pankhibani haina hospital yoraga mahakna mayamda tamki halau haiba Colonel Skin gi yathang phangbaga atai asokpasing adu punabagi damak wagi sagai sare aduga asokpasing haibadi jamandar ama havaldar ama amasung sipai taret dolai da haptuna residency da halakle nungthil pung mari tare British ki leijaba lanmi punamak residency compound da loina paisille camping ground su thadoklamle maitai gi lanmi singna mai pakpagi asa uraduna lan kanna soknarame pung manga dagi nipan phawba konunglom dagi residency tamna nongmai kapsilaklame residency ki sagol da kapsen mada sagol singa do ama phawba hinghode Mrs. Gremotna leinariba ka nongmai maruna pokhaire siri pokhaire pung ahum lom soknaba lana sida Colonel Skin ngakthokpada thanglame ahing oire maitai lanmi singna kusukulai yamna leibagi matik atat akham leitana nongmai kaplame mai pakpagi asa udraduna British officer sing amasung British lanmi sing adu ninghanarame Lieutenant Gordon gi report tagi aikhoina khangmangame British ki nongmai guli matik chana leramde residency thadoklaga lamhangda position lobana hena phagani haina numidang pung 3 taba matam adwaida Chief Commissioner saheb ka Colonel Skin ga wa tanarame yarabadi sahi taunabana phai khanduna Chief Commissioner saheb na lan leblasi haina chithi ama iraga Maharashtra pirunaba konung tamna maitai ama thaki chithi asi thaki bagaloinana lan lepagi bengon British residency dagi numidang pung 9 tabada khongle toina pungkui kuide konung lomdagi su lan lepagi senbung hauna yerakle adudagi lan leple tang kunmari gi lan aduda British ki maikai de sekhibana nifu mari subo Gurkha Rifles ki Lieutenant Brackenberry Sobedar Dhupsan Havildar ama amasung sipai amane loinana British officer Lieutenant Lugard aduga sipai tara marina sokhi Tikendrajit phananaba British na lon na landarakpa sida maitai gi mi kaya sekhiba amasung sokhiba mangki khotkibana kari karino amasung kanano haibadu Maharaj Kulachandra Singh na Mars ki tang kunmanga Tisingamaga Sanipan Maribudra Mathoi Ingda Bharat ki Governor General Lord Lonstan da ikiba chithi dagi khangmangame chithi aduda Bharat ki Governor General bo Manipur ki Maharaj na my honorable most beloved friend haina kaukhe British lanmina Yuvaraj ki sangai da nongmaina kaptuna hatkiba singde khongban tabam sanahal kangabam chauba heikha chauba lamabam macha angom macha nipa macha lai seba toba bamon nupi macha lai sraba tonu havaldar waheng bakut ngairang bakut
Laisravakut, Pukranba, Naharakpa, Teramo Kongba, Ningomba, Asina Chingmane. Brindavan Chandragi Mandir Mangthoktuna, Mandir Manungda Lairiba Brindavan Chandragi Murti, Atai Pochai Mayam Chakhaibaga Loinana, Atopa Mi Krasu Sokalame. Makoya Dudi, Hizaba, Waheng Bachauba, Senapati Sangai de Nongmai Guli Panava, Samu Hanjavagi Sangai de Nongmai Guli Panava, Dasu Sardar, Ahan Bada Makong Makut Kaklaga, Mamaida Makok Kaktuna Hatkivane, Dasu Sardar Ginupi, Dasu Sardar Gimasanupi, Masanupi ani Masam Masam Punsinaraga, Mainung de Langsinduna Hatkiva, Kiduna Lamjau the Chenjabi Nupi, Makutka Managa Kakiva, Maimutke Haina Hochilubada, Nong Maina Kaptuna Hatkiva Kaya Kayane. May Takiva Yum Sing de, Tolen Gium, Yensembagium, Nong Mai Temgium, Moirang Temgium, Saikom Gium, Kongrai Latpam Gilai Sang Yauna, Atopa Saikom Gium, Amasung Abung Bagiyum ne, Masigi Matakta, Konungi Office Yaw Kravane. Political agent ki Kerani, Resiklan Kondona, Assam ki Chief Secretary da, Risingam Gasanipan Maribudra Mathoi Inge, April ki Tang Marida E Kivachithi da, Aikoina Kangmangame. British officer Karaga, Sifai Chani Romga, Jobaras ki Sangai Koshelame, Nongmai Kablame, Mi Kunmari Halame, Atai Sifai Kambu Amana Hosilak Laga, Mi Karama Hatke. Ahan bagi kambu aduna Brindavan Chandragi Mandir Changlaga Murti Singadu Thugairame Mandir Mangthoklame Mandir Mathakta Kakhalame Amasung Nupi Angang Kharana Halame Nifu Humdoi Suba Gurkha Light Infantry gi Captain Butcherna Risingamaga Chanipan Maribudra Mathoigi Megi Tangamada Haiki Ayuki Pung Maridagi Nungtil Pung Ahum Minute Kuntra Pawgi Manungda Haibadi Mana Changluba Matamda Jobaras ki Inkol da Nupi Angang Amatta Makoina Sokhan Kiva Leite, Hat Kiva Leite. Karigumba Nupi Angang Kara, Gulina Sokiva Leirabasu, Makoigi Dos Nate. Nongmai Pangkap the Kamna Kivanina, Maitei Masensu, Makoigi Nongmaina, Pangpan Palamgane. Mahaki Zavana si, Jobaras ki Sangai the Landa the Yauruba, Nifuni Toisuba Gurkha Light Infantry Lieutenant Lugard, Sergeant Calvert, Sobedar Mahes Tapana Pathoi, Amasung Makoi Sing Asinasu, Nupi Angang Amata Sokiva Leite Haiki. Pension Panglava Sobedar Party Sing na Haiki, Jobras ki Nupi Angang de, Sokiva Masung Hatkiva Yaude, Pangan Nupi Amakakti Nongmaina Panke, Angangani Ahunga Nongmaina Panke. British ki Sifai Singi, Nongmai Guli Loi Tokiva Duna Maram Moiduna, April ki Tang Kunmari, Numidang Pungnipan Tabada, Lan Lep la si haina British ki wafam gi matungina Lan Lep la bada Maharaj Kulasandrana Chief Commissioner da chithi mathake Marondi Mahakna Maharani gi mayokta Lan hoba pamlo banatte British na hana Lan horakla baduda masanga thokna ba honaru batani haiba sini Chithi purak panipaduda Political agent Mr. Gremutna Chief Commissioner amadi mahaki mi single loinana Konung da Chatuna, Maharaj ka Unabada, Kudong Tiva Tokadra, Tokloidra, Haina Hanglame. Maduda, Napaduna Kumki. Aikoina, Nakoigi Mangna Bakari Togadage. Wasi Tabada, Political Agent Mr. Gremot, Colonel Skin, Lieutenant Simpson, Amasung Kasims Kaloinana, Chief Commissioner Mr. Quinton, Konung Tana, Karigumba Yanaba Mawang Amatang Puraknabagi Damakta, Bengun Kumbanipa Amatang Galoinana. Konungi Darbar Sang Manak Yoraki. Makoina get hek Lansilakpa Matam Aduda, Maitei Angam Matau Amana, Nahawa River Colonel Skin Amasung Bengun Kongba Sipai Aduda, Onsilaga Sumna Hirame. Tamakano, Mafamasida, Angang na Koigi Darkar Late. Matamasida, Yuvaraj Tikendrajit, Tom Garot the Hiptuna Lerame. Matamasida Chief Commissioner Singh Saheb Singh, Konungdala I Haibatabada, Yuvaraj Tikendrajit so Chief Commissioner Unanabagida Magleng Thore. Darbar Sangadu Thong Lolamba Maramna, Darbar Sangdagi Gas Kayamarum Chathoklaga, Ahang Mumafamda, Saheb Singa, Yuvarajka, Amasung Lebaki Angam Mathau Singa Unaki. Pamkiva Darbar Aduda Yoramba Mi Singde, Tangal General, Ayapurel, Angom Ningtho Giridari, Hawam Dewan, Major Samu Luang Ningtho, Jatra Singh Kairungba Sini.
aduga darbar gi mapan da su mi yamna tilami numidang gi pung mapalom tasilakle adubu darbar aduda yanabagi mawong karigumba amatta lepnaba ngamkhidre mapan da tilamliba miyam marakta masak naiba miyoi singdi miya sing kali muhodor leisang jatra bora chawba yumnam chawbana chingba Yuvaraj Tikendrajit ki miyoi singni asumna mapan da tawriba darbar aduda Yuvaraj Tikendrajit na chief commissioner da khanghanki madudi British pu amuk hanna thajaba leitre aduga British na khulai pumtha thadoklabada yanagadaba mangaire asumna pungkhai amarom ngangnaraba phawbada warol amata men man tanaba ngamkhidre adubu saheb singna chatlage haiduna phok phok hogalaglabada mapanda tiliba praja sing aduna halo halo haina yamna kanna law khongnarei matam asida Mr. Grimwoodna angom ningthau giridari da saheb sing asi khudong thiba thoktanaba sinbiyu haina haijarami angom ningthauna Yuvaraj da hangatki saheb singna khara thindokpiyu haijaba sibo thindokadra haina Yuvarajna thindokpiru haina khumki saheb sing asi thindorak pathorakpada tilamliba praja singna makhoi tamna phujilakle saheb sing adu darbar sang tana laklami miyam gi maraktagi amana Lieutenant Simpson gi makokta thangna yamki aduga Mr. Grimwood pu siri kakhalakpada pukramba pingang kajauna tana thille amasung Mr. Grimwood saheb kudak aduda siki jatra sing phorung bana saheb sing asi kannabagi damak darbar gi thongjau kaukhaiduna saheb sing bu manungda thajin khirami darbar sang adu sololami so ngaiduna leithoklabade saheb sing adu gi kudong thiba thoklagani haina khanbadagi jatra singna soloruraga thong adu hangdokpagi wakhal tawkhidabane makhongna kaukhaiduna thongjau adu hangdokkhibane miyamna nin khongba du tabada Yuvaraj Tikendrajit mafam aduda tanna changsilakhi amasung tilamliba miyam adu chayama paiduna tanthoklami senapatina khamba adu tilamliba miyam aduna thoina thausaramde maramde Manipur da lanjau ma thokani maduda yeknaba migi I adu laida iratrabade amasung makok manga adu punna phumjindrabade lan ngamloi haiba wafam ama puyada yawi haina thajanarami Tikendrajit amasung magi sakhi singi jaban matungina chief commissioner ga wari ngai hak sanaraga saheb sing adu asoi angam thoktanaba angom ningthauda sinaramle aduga lengsinkre angom ningthauna oina sajau oina thingel nanasing khomdra usaba abungjau yengkhoiba chaubi hidam machahal noni sing nepra machahal khambasing laisraba machahal amasung dhojo sing mayengba machahal makhoi nipan da saheb sing adu sinaduna thamlami chief commissioner na chingba saheb sing adu bandi oina leirami Mr. Quinton na biswasghat tawduna senapati bu phage haina honaruba adugi mahutta senapati na mahaktum biswasghat tawduna phare matam maduda asokpa saheb amana ising kharadang pithak piu haijabadagi jatra singna saheb adubu ising pithaklami thangal general na matam aduda top garota leiba mi makhai kauthoklami aduga thangal masamak na saheb singbo usaba orfe aru singda saheb ki machin thupchillo hairame wafam asida usabana thangal general gi hukum saheb singbo hatoklo haiba wafam asi achumbara haiba khangnabagi damak Yuvaraj ki manak tana chalame maduda Yuvaraj na madumak thangal general gi hukum la haina hanglame aduga usabada madu tawrukhino ai lakhige hairame Yuvaraj ki anobo hukum asi tabaga usabana amukhana general da pawadu tamlame pawadu tabada thangal general na khumlakhi Yuvaraj ti apang mane saheb singna ekhoi ge taisinna ba haibasi sukya mak yararoi do bane adubu Yuvaraj na hariba wa sibu karino asumna solingai da Yuvaraj sulenglakle thangal general ga unaduna wari ngai hak sanaraga chatkhe ngai hak leraga saheb sing adu sangling bada sinakhro haiba thangal general ge hukum lakhi